IMSTV mieng tabiribasingbu nomaitheng kajalna khurumjari. Hojik nunthilgi oiba pau pijari. Sakangdaba singna ngarang numidang bom pokhai hanbada mahairoi ama laikhidre amana sokle IMSTV kaksingi paumi ama sakangdaba singna phurambadagi hospital da laikannakre. Ngarang numidang pung 4 makhairom tarpa matamda DM University campus manungda leiba Student Union amagi campus da sakangdaba singna bom pokhai halakpadagi campus gate tamna tholakpa mahairoi anigi marakta ama laikhidabani amana aruba phibamda sokibani. Asokpa adu Rajmini City Hospital da pukhatuna laikannari. Thaudok ase kanana karigidammak satharambano haiba khangba ngamdri. Thaudok aduda laikhidraba mahairoi adudi Bisnupur district ki Upokpi Mayai Lekaidagi hojikna DM College of Science da 5th semester tamliba Kenezi oinam apopa oinam ingochani soklaba aduna kaibulam jaudagi Salam Michael apopa es ibom chani hari. Nakal amarom da ngarang numidang pung 12 khara lantharakpada lamfelda leiba United Committee Manipur UCM gi office konungda leiba Machalema School amadi Wangkhai Kaithal Assangbida leiba Mapi Council gi office leiba building da sakangdaba singna mai thadok lambaga loina building aduda bara lauduna leiba Wikap Mayai Lekaidagi hojikna IMSTV kaksingi paumi oina thabak tawriba Nongthongbam Kumar chahi nifumatoi busu sakangdaba khutlai paiba singna wahang pahung tawdena tangthina phubaga loinana pharaga pukibani tungda mahaki leifam mafang khanglakpadagi paumi sing chatuna laurubaga loinana tangthina phurakhiba aduna maram oiraga sorhonba warakpadagi Rajmini City Hospital da pukhatuna laikannari Hauze Kumar gi haksang thoina aruba oidre adubu nongmoi batna surakhibana haksang leng opangamdana leiri Imphal da leiba DM College campus manungda Imphal da leiba DM College campus manungda ngarang thokpa laibak thiba bom pokhaibagi thodokta lekhidraba Bisnupur district ke manung chanba Upokpi Mayai Lekai ward number 11 dagi hojikna DM College of Science da BA 5th semester tamliba Kenezi oinam apopa oinam ingocha amadi ibemchagi machanupa ahalgi misi asi yaningdaba phonotuna mahake poknafam Upokpi da misi asi ga mailena semkhiba Joint Action Committee Against the Brutal Killing of Oinam Kenezi singna sinduna Upokpi Community Hall da ngase wakai mifam phamkhre wakat mifam aduda mahairoi punsi temsingnaba yaningde mihatpa mioi dangi piu mahairoi na tungi laibak ni haiba warol sing ibak pekai kayasu sijinaki JSC ge convener khairakpam irabo na phongdokhibada Kenezi asi yamna wakhal leiba lekai gi mioi singna tungi afaba mioi ama soidana oirakani haibagi tungi manglan amada leizaba mioi ni ngase fawa nomata mioi amataga khatna chainaba tawdaba lairik haiba hotnaba kanba chahi kumathoi khakta ngairiba nupa machani mahaki misi asi yaningde maram chade aduga khutlai pairaga mara lejadaba mahairoi hatpa pangdabagi matawni lengakna mahake sora nangnaba ex gracier pigadabani imungi mioi amada chanaba thabak pigadabani pungnifu nipangi manungda mihatpa mioi puthokadabani amadi cherak pigadabani mihat asigi asengba ama khangdri fawba Kenezi gi asiba hakchang so laukiroi haiki Kana mihada sida chenariba mihad pasing puthokpa ani shubada sarkarna lekhidraba chhatra oinam Kenezi gi imungda phangpham thokpa esgresia pihanba hariba podase karma nangnaba shinbiba aduga ahum shubada lekhidraba oinam Kenezi gi imung manunggi lehoriba miyo yamada masaga chanaba sarkar gi thabak ama pihanba jesina taliba hariba dimansing ase sarkarna karigumba pungni phunipan gi manungda tabak oina pangthok piraktrabadi Kenezi gi hakchang ase laudaba haina khoi gi JC asine sui anare loinana Manipurda leiriba student body sing mairapai bi sing amadi CSO sing ga pullaga makhadaba akanba khongjang sing junction nabagi damakta khoi sem saduna leijari hadana press media gi mamanda khona phongdok chari Amaromda Upokpi gi khoisaunaraba miyamna ngasi ayu anganbada tidim lambi ban chathakre Upokpi gi tidim lambida lekai gi miyoi singa thoktuna lambida lakpa gari sing sathok sasin tawba thingki pung amarom lambi thingbagi khongjang changsinki khongjang aduda saru yakiba miyoi sing adu JSC gi miyoi singa wakal taminaduna lambi thingbagi khongjang adudi handokhi
Institute of Horticulture CSI Government of India gi mieng makhada Manipur Khadi and Village Industry Board MKBHIB Government of Manipur amadi Seva Bharati Manipur anina punna khusamnaduna nomagi oiba training program ama Imphal East ki manung channa leiba Rashtriya Vegas Under Skill Development Center Hararauda pangthokre apipal lamda karamna senthok leina sen tangadagi haiba pandamda sinkhiba nomagi oiba khoyokpagi training program aduda chief guest oina saru yakiba MKBHIB gi Vice Chairman Wahengbam Dinesh Chandra Singna haujiki matamda government ki thabok phangba khakdana thabak tawba nate sen isang sangdana khoyokduna senthok leiba misak amamam oiba yari haina phongdokhi Uttar Pradesh ki Gorakhpurda leiba Nimit Singh na koyoklaga miwai changarom thabak piduna tha amada lakh ahum lising kun sendong tangba ngambagi wari Prime Minister Narendra Modi na mahaki Man Ki Baat program da singtha kibadu amuk na hauna na ningsingduna Wahengbam Dinesh Chandra Singh na haujik lamdam asida puthokliba khohi asi aikhoi khakin natana Manipur gi mapalamda thadoknabagi pandamda loinana Numpok Senjamda leiba Liberty ama MKBHIB na semgatnabagi thawang tawre haina so phongdokhi masina haujik mapalamgi maming leiraba company kayana aikhoigi iramda masida thokpa khoi processing tawraga aikhoida amuk mamal tangna yonsiliba asidagi ngakthokpa ngamlagani haiduna mahakna thajaba phongdokhi tharom aduda president oina saru yakiba RSS Manipur State ki Educate Committee member Laisram Jatra Singna leibak ama chakhotpa asi lamdam aduda leiriba mioi singi suba nomba amadi hotnabaga chauna mari leinei thabak laibak thibadagi missing hengalakpagi matung inna haujiki matamda thabak sufam nongphomgi jaga sing noma nomagi pisilakli masina haujik matamgi hawalakli ba naha sing sufam leitabadagi suba nomagi changhan tharakle hana thabak suduna sendong tanbata natana nomagi tangai phadraba sajal oiramba thabak subagi haina bijusu noma nomagi mangsalakli haiduna RSS Manipur State ki Educate Committee member Laisram Jatrana nungnangba phongdokhi Aikhoi khudingma wa culture amada changsiminaduna mipal tangdaba lamdam ama samgatpada ngasigi training program asina achoba mateng amadi panglagani haiba wafam su thamlakhi khoi se aikhoi ga tatna thanaba yadraba potlam ama oibata natana hidak anthak sembadasu yamna maru oiba machal amasu oiri haina phongdokpaga loinana Manipurda lariba yung khudingda yamdrabada khoi upu amamam thamduna khoi puthokpa mathau tare haina Laisram Jatrana makhatana phongdokhi MKBHIB gi trainer Thangjam Ibom Cha Singh na so training aduda saru yakiba mioi humudra romda demonstration ga loina matau karam na sendong leina khoyokani loina entrepreneur ama oinaba industry setup tawba amadi bank tagi loan karam na logani haibagi matangda sandokna takhi Project ama sani adu jauh kau bisa berani kan adu sama adu memang tu sih adu madung saya itu madung tu sih yang ini susah yang ini masih susah sehingga kalau orang yang di laut ini na sehingga mengalir ni kok yang tu yang malu bisa jadi masih mengambil pilih tu orang lain na orang ada entrepreneur tu pun macam saya confident saya pasti tahu macam mana Jiribam District ke South Kasimpurda leiba ATM English School gi Education Awareness Program amang ngasi pangthokre tharom asida People Stall English School Principal MD Abdul Hasim na chief guest ex Ahmedabad Madrasa School gi Oja MD Idamdullah na President amadi guest of honor oina Komor Uddin Jonal Haq Highway English School gi teacher Abdul Qadir Vice Chairman Jaiwan Village Authority Jalswa Mar Chief of Jaiwan Village Joel Mar Rasipur Upper Primary School gi Oza Atom Rajiv ATM English School gi Administrator Ronik Uddin Amadi Zakir Hussain makhoi sing asina daista famki School asigi Vice Principal Barzona Marna Hai ngasi pangthokliba Education Awareness Program asigi maramdi mafam as rural area oibana larik laisu tambagi khudong chadaba leibana ATM English School asi nongna hanglibani haina haiki Matang asida nungthilgi pau sanok chabalo shinjari mi eng tabiri besingbu amukka na khurumjari